ngasi Mei tang taruk 2021 ngasi gi market asina kamai tawgadage habado myam punna ming taminase hojik lairiba ase Nifty 50 dani lairiba time frame sina 3 minute ki time frame ni hojik market hogadore market tamai onjan se myam punna ming taminase line ahum singaga thamjare first line second line third line mayai thang masina Nifty 50 ngasi gap up ta thong hangi masi gap up ta thong ha matungda tholakadaba jaga haiba tare maji sidagi candle ji hogani haidana masidagi line ama singa thamjabani matha ithang thangmasina market sina karko matamda swai wai dagi thingba yai haidana masida thambani hojik fast candle da koin uwa fangi se angang bane hojik market se sangna bida makta et tawsalaga loi thamle haibadi strike price myam je hojik sanami sena sanari ba khusana se ambush ni haibadi fatlaung sanguba fatlaung tokpa yam thuna haidare ambush tawba haibasidi ihana na tholiba candle se singkhaliba se kai marangino haibado myam punming tamina se ihana na tholiba candle se singkhaliba se mamangi r oiramba jaga asina hojina support laraga matarom da chikhatpagi thaba ase tawi aduga sedo lairisina kai marangino haiba matamda swagi jaga asida buyers atuki mati yamna famaga lai haidana masida line ama chingaga thame yengse hauze fast candle gi do sida taramdra fast candle gi sedo thokpa aduga masidagi support laraga kabagi maramse mamang gi support singsina resistance singsina matarom da singkhatpani masida koina line ani yega thamle haibadi fast na karino haiba matamda sidagi sedo laraga matarom da singkhatli haibani aduga mu second subasina masidagi support laraga matarom da kakhatli haibani yengase hojik se market se matarom da singdi singkhatli hojik market se kumba yabagi oithokpasi leire maduduna hojik laigedeba strike price se 14650 dani aduga laigedeba quantity na 4500 dani hojik lainabaitamakta sem saba pungloi lore myam punna ming taminase hojik laigedeba order asina market tani hojik market ta pira matungda kyam yamna tongadage habado yengase kyam sangna kumakadage habado myam punna ming taminase hojik lairiba se market se makharom da kungani haidana lainabaitamaktani sem sariba se hojik fast candle loigadore fast candle loro matungda second suba candle se kari tholakadage habase myam punna ming taminase hojik se makharom da yam tamna singtari masi singtarakpasina maram oraga buyer se matharom da leitre habane habadi seller na namjilak le habane masina maram oragani hojik laina bitamakta same sariba se order se pirage yes pire hojik paliba paisa se lupa 40 ga 4 da pale leriba quantity masingna 450 ne adugi strike price na 14650 ne yengasi market sina makharom da kumakpo oragadi profit aduki mati yamna fazagani kariguma matharom da haiga khagana kyam yamna manga dage habdo myam punna yengasi karigumba first line gi sedoma pa gi line si karigumba kai gi bo oragadi market se makharom da fazana kumakani karigumba matharom da kaga da bo oragadi swagi area dagi matharom da kagi gani habase sanamin sena thamjage yengasi kamai tawgadage habase myam punna hojik second candle bokta market se matharom da khara singkhatpagi haiba tare sedo si fazana leiraga matharom da singkhatli masina maram oraga paisa mangdira natragana mangoidra haibado myam punna yeminase yes makharom da kumo sigi langdai haiba tare makharom da kumgragana profit fazaba matharom da kagragana paisa mangba yabagi sangse aduki mati yamna wangna lei adubo Sanami Singh hojik leiriba stop loss se lupa 40 dane hojik market sina khara kuma amanina 42 da thamage 42 da thama matungda trigger si ju 42 da thamani aduga order sung pire ngasai 44 da leibani aduga stop loss na 40 da thamamba do 42 da singkhale adu de aina mangba yariba paisa se lupa ani mangaga hojik lupa kya tonggadage habase meham puni yengse masigi line si kairabanina makharom da fazana kumakpa yabagi sangsti yamna wangna leire karigumba kumakpa taragadi maside ero piriba jaga se sibokti fazana kumagani
Yes, kume kube. Masi kumabani na profit kara fajaramagani. Hauzi makharom da kumdhariba haiba tare masi zi kari swai jaga da panba yabagi oithokpasi kari maramgi no haiba matamda ngarangi sida market swai dagi haiba tare angang mam oigrise swai gi jaga sida r lai haibani r lai basi matharom dagi kumdharappa taragadi swai gi jaga sida support amuk laigani ba swai gi jaga sidagi market se amuk kagiba ma sidagi amuk kaba ngamdaba taragadi makhai thangthangna chingiba line ase sungsoi soidane yaugani masi yorokpa taragadi profit aduki mati yamna fajagani yengase hauzik tongiba paisa se lupa lising amaga lupa lising ani sangdi yaure hauzik lairiba stop loss se kharang singkhake 42 da piramba do 46 da pire price ta trigger da su 46.05 ana piro matungda order se pire yes market se makharom da fajana kumaklai yes kumani yengase hauzik lupa lising ahum lupa lising mari yaure yes kumani swai jaga sida khara palle masina pallise aini ngasai mamang da haijaki swai jaga dagi support lorga kaba ma kariguma kaba ngamdaba taragana masi yorokpa ma yengase kamai tawgadagi habado phangagana lupa kya aduga mangagadi mangbadi yaudre habadi aini ngasai legibudo 44 da leibani 46 ta stop loss thangrabani na lupa ani di kalle lupa ani kallabani na aina thadriba capital adudi soroi yengase hauji lupa lising amaga songa lupa lising mari yorambado lupa lising amaga satruk da ngaisilakle karigumba market na makharom da kumge hai taragana fast candle gi shadow mapa masigi line sidagi kumakpa ma aduna ta taragadi matharom da fazana haige khakani lupa lising mari fangambane hauji lupa lising ani da ngaisilakle sanami se ne semi ba video sing ase yengba loiro matungda comment piba kawigano miyamne pirapa comment aduna sanami se ne video ano sema matamda maduna thongna oijage hauji lupa lising amaga satuk songa de sangai selakle mathakom da yamna tamna haikalakpana maram oraga swai jaga sida gi kumdharaga di fajadiba yes kumodu de lupa lising amaga sani lerambado lupa lising mari yauselakle hauji yamna tamna kumakuna maram oraga yes kairo du de swai da thadokpadi yare adubu yengase ngasi se profit phajana lawba yabra natragana yadabra haibado swai jaga sida kaibadi ngamdubu mandre haibadi candle se yamna sangra na haitare shadow laina matom da phajana singkhatle lupa lising mari lerambado hauji lupa lising amaga satuk da ngaisilakle amu paisa se zara sen bazane masi leibda sangi ba paisa se lupa lising kun gi sangni share samri yankai leiba matam da sangi ba paisa se aina thamiba stop loss hit tawgadawa mansilakle masina takpadi masida haibdare magi makhong se atuki mati yamna kallaga mapangan se atuki mati yamna kallaga matrom da kakhatle aina thamiba stop loss hit tawgiba ma natragana makharom da singtharakpa ma yengase swai jaga sidagi kumtharakpa ma okay stop loss hit tawre hauji tongiba paisa se 551 ni lupa chongaga yankai mathoi ni stop loss hit tawra matungda makharom da kumdhare market se makharom da kumgdaba male hauji amuk leige hauji ki same strike price da amuk leira matungda amuk yengase market se makharom da kumba gi sangs te aduki mati yamna wangna lei haibadi fast candle gi shadow mapa sidagi makharom da kumgi mana maram oraga makharom da kumba yabagi oithokpadi lei adubu sanaming se na khaliba se chumgadra na jagna langgadra haibado yam punna yengase yes hauji leiriba strike price so same strike price tani aduga leiriba quantity na 450 ne aduga thamiba stop loss na lupa ani gi sangni
ꯌꯦꯡꯉꯁꯤ ꯃꯥꯡꯒꯅ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯉꯒꯅ ꯂꯨꯄꯥ ꯀꯌꯥ ꯀꯥꯏꯕꯗꯤ ꯌꯥꯏꯗꯁꯦ ꯌꯦꯁ ꯀꯨꯝꯊꯔꯣ ꯑꯗꯨꯗꯤ ꯌꯦꯁ ꯀꯨꯝꯊꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯊꯛꯂꯣꯝꯗ ꯀꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤ ꯀꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯖꯗꯣꯏꯅꯤ ꯑꯁ ꯀꯦꯟꯗꯜ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯦꯟꯗꯜꯁꯦ 1 2 3 4 ꯀꯦꯟꯗꯜ ꯃꯔꯤ ꯁꯨꯕꯗ ꯁꯤꯅ ꯍꯥꯏꯕꯗꯤ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯗꯣꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯀꯦꯟꯗꯜ ꯑꯍꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯂꯔ ꯃꯈꯣꯡ ꯐꯖꯅ ꯁꯦꯝꯃꯒ ꯂꯩꯔꯦ ꯃꯊꯛꯂꯣꯝꯗ ꯀꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯤꯠ ꯇꯧꯒꯗꯧꯔꯦ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯁꯅꯥꯃꯤꯡꯁꯦꯅ ꯁꯥꯟꯅꯕꯁꯤ ꯅꯣꯡꯃꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯑꯍꯨꯝꯂꯛ ꯆꯪꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯣꯏꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯃꯒ ꯆꯪꯉꯒ ꯂꯣꯏꯁꯤꯜꯂꯒꯅꯤ ꯉꯁꯤꯁꯤ ꯄ꯭ꯔꯣꯐꯤꯠ ꯁꯦꯝꯕ ꯉꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯀꯨꯝꯒꯗꯕ ꯑꯣꯏꯔꯒꯗꯤ ꯁꯤ ꯂꯥꯏꯟꯁꯤ ꯀꯥꯏꯔꯒ ꯀꯨꯝꯈꯤꯕ ꯌꯥꯔꯕꯅꯤ ꯌꯦꯁ ꯀꯨꯝꯃꯅꯤ ꯌꯦꯡꯉꯁꯤ ꯉꯔꯥꯡꯒꯤ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯔꯦꯁꯤꯁꯇꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯤꯅ ꯁꯄꯣꯔꯠ ꯂꯧꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯁꯤꯅ ꯀꯥꯏꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯐꯖꯗꯣꯏꯅꯤ ꯁ꯭ꯋꯥꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯃꯦꯟ ꯑꯃ ꯂꯧꯈꯠꯆꯒꯦ ꯀꯃꯦꯟꯗ ꯑꯁꯨꯝꯅ ꯍꯪꯕꯤꯔꯤ ꯃꯥꯔꯀꯦꯠ ꯍꯧꯔꯕ ꯃꯇꯨꯡꯗ ꯄꯨꯡ 2 ꯂꯩꯔꯒ ꯁ꯭ꯇꯣꯛ ꯆꯪꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯗꯅ ꯄꯨꯡ 2ꯒꯤ ꯋꯥ ꯂꯩꯇꯦ 3ꯒꯤ ꯋꯥ ꯂꯩꯇꯦ ꯐꯖꯕ ꯃꯐꯝꯗ ꯐꯖꯕ ꯇꯥꯏꯃꯤꯡꯗ ꯆꯪꯕꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯗ ꯍꯥꯏꯔꯒꯅ ꯁ꯭ꯅꯥꯏꯄꯔꯒꯨꯝꯕꯅꯤ ꯐꯖꯕ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯁꯨꯠꯄꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯜꯍꯧꯗ꯭ꯔꯒꯅ ꯄꯩꯁꯥ ꯃꯥꯡꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯟꯈꯤꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯣꯡꯗꯣꯏꯅꯤ ꯃꯁꯤꯗ ꯑꯦꯀꯦꯒꯨꯝꯅ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯦꯀꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯪꯀꯥꯞꯇ ꯀꯥꯞꯄꯨ ꯇꯥꯔꯒꯗꯤ ꯕꯣꯀꯁ ꯆꯥꯔꯖꯀꯤ ꯊꯤꯕꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯀꯦꯄꯤꯇꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯀꯣꯟꯅꯊꯪꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯨ ꯂꯣꯏꯈꯤꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯈꯨꯠꯊꯤꯕ ꯍꯥꯏꯕꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯗꯨꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯕ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯐꯖꯕ ꯇꯥꯏꯃꯤꯡ ꯐꯖꯕ ꯃꯐꯝꯗ ꯇꯛ ꯊꯣꯝꯃꯒ ꯂꯣꯏꯔꯦ ꯅꯣꯡꯃꯒꯤ ꯌꯥꯝꯇꯕ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯁꯦꯝꯕ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ ꯁ꯭ꯇꯣꯛ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ 19ꯅꯤ ꯅꯠꯇ꯭ꯔꯒ 25ꯅꯤ ꯆꯥꯡ ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯁ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯤꯠ ꯁꯨꯝ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤ ꯄꯟꯕ ꯃꯇꯝꯗ ꯀꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯃꯁꯤꯗ ꯅꯨꯡꯉꯥꯏꯍꯟꯒꯦ ꯃꯁꯤꯗ ꯂꯩꯔꯦ ꯋꯥꯍꯟꯒꯦ ꯍꯥꯏꯕꯁꯨ ꯃꯁꯤꯗ ꯂꯩꯔꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯂꯤꯕ ꯀꯦꯟꯗꯜꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇ ꯂꯩꯔꯔꯣꯏ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯒꯗꯧꯔꯦ ꯍꯥꯏꯕꯅꯤ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯍꯤꯠ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯤ ꯍꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯟꯁꯤꯜꯂꯒ ꯃꯥꯔꯀꯦꯠꯁꯦ ꯃꯊꯛꯂꯣꯝꯗ ꯀꯥꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯎꯔꯛꯑꯒꯗꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ 14600ꯗꯅꯤ ꯃꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯅꯥꯃꯤꯁꯦꯅ ꯁꯥꯟꯅꯔꯤꯕ ꯈꯨꯁꯥꯟꯅꯁꯤ ꯁ꯭ꯀꯥꯜꯄꯤꯡꯅꯤ ꯅꯣꯡꯃꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ 3ꯂꯛ ꯆꯪꯒꯅꯤ ꯍꯧꯖꯤꯛ ꯐꯥꯔꯁ ꯆꯪꯈꯤꯕꯗ ꯂꯨꯄꯥ 500 ꯇꯣꯡꯂꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟꯒꯤꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯤꯠ ꯇꯧꯗ꯭ꯔꯤ ꯍꯧꯖꯤक ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯁ꯭ꯇꯣꯞ ꯂꯣꯁꯅꯤ ꯍꯤꯠ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯃꯁꯤ ꯆꯪꯉꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯁ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯅꯥꯃꯤꯡꯁꯦꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ 7K ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯆꯠꯂꯤꯕ 2021ꯗ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕ ꯇꯥꯔꯒꯗꯤ ꯖꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯌꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯅꯤꯡꯖꯩ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯅꯥꯃꯤꯡꯁꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯍꯧꯖꯤꯛ ꯁ꯭ꯇꯣꯞ ꯂꯣꯁ ꯍꯤꯠ ꯇꯧꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯃꯥꯡꯉꯤꯕ ꯄꯩꯁꯥ ꯑꯁꯤ ꯂꯨꯄꯥ 175ꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯟꯗꯜ ꯃꯁꯤꯡ ꯊꯤꯁꯤ 1 2 3 4 ꯀꯦꯟꯗꯜ 2 ꯁꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯉꯤ
ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯤ ꯍꯥꯏꯕꯅꯤ ꯑꯍꯨꯝ ꯁꯨꯕ ꯀꯦꯟꯗꯜꯗꯁꯨ ꯌꯦꯡꯁꯤ ꯁꯤꯒꯤ ꯖꯒꯥꯗꯒꯤ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯤꯁꯤ ꯃꯁꯤꯒꯤ ꯖꯒꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯤ ꯍꯥꯏꯕꯅꯤ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯁꯦꯗꯣ ꯃꯄꯥ ꯂꯥꯏꯟ ꯑꯁꯤ ꯀꯩꯒꯨꯝꯕ ꯀꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯕꯥꯏ ꯇꯧꯔꯁꯤ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯀꯥꯏꯔꯕ ꯇꯥꯔꯒꯗꯤ ꯃꯊꯛꯂꯣꯝꯗ ꯐꯖꯅ ꯀꯥꯔꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯡꯉꯤꯕ ꯄꯩꯁꯥ ꯑꯁꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯡ ꯇꯥꯃꯤꯟꯅꯁꯤ ꯌꯦꯁ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯁꯅꯥꯃꯤꯁꯦꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯑꯍꯨꯝꯂꯛ ꯆꯪꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯂꯩꯔꯤꯕ ꯁꯔꯨ ꯑꯁꯤꯗ ꯃꯥꯔꯀꯦꯠꯁꯤ ꯀꯦꯟꯗꯜꯁꯤ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯕ ꯌꯥꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯌꯦꯁ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯁꯤ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠ ꯎꯔꯝꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯤꯠꯇꯨ ꯂꯧꯊꯣꯛꯍꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯐꯤꯠꯇꯨꯅ ꯂꯧꯊꯣꯛꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯑꯗꯨ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯀꯦꯟ ꯁꯨꯕꯗ ꯍꯥꯊꯨ ꯍꯥꯊꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯐꯥꯔꯁט ꯀꯦꯟꯗꯜꯒꯤ ꯁꯦꯗꯣꯒꯤ ꯂꯥꯏꯟ ꯑꯁꯤ ꯀꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯁꯤꯗ ꯆꯪꯉꯨꯕ ꯃꯇꯝꯗ ꯂꯨꯄꯥ 1,775 ꯑꯁꯤ ꯃꯥꯡꯕꯅꯤ ꯌꯦꯁ ꯍꯧꯖꯤꯛ ꯆꯪꯉꯤꯕ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯥꯔꯣꯝꯗꯒꯤ ꯕꯥꯌꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯐꯤꯠꯇꯤ ꯑꯗꯨ ꯐꯖꯅ ꯂꯩꯔꯅꯤ ꯍꯥꯏꯕꯁꯤ ꯁꯅꯥꯃꯍꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯐꯖꯅ ꯀꯥꯈꯠꯂꯛꯏ ꯍꯧꯖꯤꯛ ꯐꯥꯔꯁ ꯑꯦꯇꯦꯝꯗ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯆꯤꯡꯉꯤꯕ ꯂꯥꯏꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯁꯔꯨ ꯑꯁꯤꯗ ꯑꯃꯨꯛ ꯑꯥꯔ ꯑꯃꯒ ꯂꯩꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔ ꯑꯗꯨ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯌꯥꯝꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯌꯦꯁ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯌꯥꯝ ꯇꯞꯅ ꯀꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯐꯤꯠꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯁ ꯀꯥꯔꯣ ꯑꯗꯨꯗꯤ ꯌꯦꯁ ꯊꯨꯒꯥꯏꯔꯅꯤ ꯃꯁꯤ ꯍꯦꯛ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯐꯖꯕ ꯄ꯭ꯔꯣꯐꯤꯠ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯁꯅꯥꯃꯤꯁꯦꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒꯅ ꯇꯦꯂꯤꯒ꯭ꯔꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯁꯅꯥꯃꯤꯁꯦꯅ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯁꯥꯡꯅ ꯇꯧꯕꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯌꯦ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯅꯝꯕꯒꯤ ꯃꯍꯨꯠꯇ ꯆꯪꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯆꯪꯉꯤꯕꯒꯤ ꯇꯥꯏꯃꯤꯡ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯗ ꯑꯣꯏꯅ ꯅꯝꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯅꯝꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯐꯖꯅ ꯆꯤꯡꯈꯠꯈ꯭ꯔꯦ ꯌꯥꯝꯅ ꯇꯞꯅ ꯆꯤꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥꯝ ꯁꯥꯡꯅ ꯆꯤꯡꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯀꯌꯥꯝ ꯌꯥꯝꯅ ꯇꯣꯡꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯡ ꯇꯥꯃꯤꯟꯅꯁꯤ ꯁꯥꯟꯅꯔꯤꯕ ꯈꯨꯁꯥꯟꯅ ꯑꯁꯤ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤ ꯍꯥꯏꯗꯅ ꯂꯧꯖꯩ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭रा ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯁꯅꯥꯃꯤꯁꯦꯟꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯣ ꯈꯪꯖꯒꯦ ꯁꯅꯥꯃꯤꯁꯦꯟꯅ ꯁꯥꯟꯅꯔꯤꯕ ꯁ꯭ꯇꯥꯏꯜ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯕ ꯌꯥꯕꯒꯤ ꯂꯪꯗꯥꯏꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯂꯪꯗꯥꯏꯁꯤꯗ ꯃꯊꯛꯂꯣꯝꯗ ꯆꯤꯡꯈꯠꯈ꯭ꯔꯦ ꯄ꯭ꯔꯣꯐꯤꯠ ꯐꯖꯔꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯑꯦ ꯁ꯭ꯇꯣꯞ ꯂꯣꯁꯅ ꯄ꯭ꯔꯣꯐꯤꯠ ꯈꯇꯪꯗ ꯑꯣꯏꯔꯕꯁꯨ ꯁꯦꯝꯃꯒꯅꯤ ꯌꯦꯡꯉꯁꯤ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯃꯥꯡꯗꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯗꯦꯔꯥ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯆꯠꯂꯤꯕ ꯀꯦꯟꯗꯜꯁꯤ 1 2 3 4 5 6 7 ꯇꯔꯦꯠ ꯁꯨꯕ ꯀꯦꯟꯗꯜꯅꯤ ꯇꯔꯦꯠ ꯁꯨꯕ ꯀꯦꯟꯗꯜꯁꯤꯗ ꯃꯈꯥꯔꯣꯝꯗ ꯌꯥꯝ ꯇꯞꯅꯗꯤ ꯆꯤꯡꯊꯔꯛꯏ ꯃꯈꯥꯔꯣꯝꯗ ꯆꯤꯡꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯃꯥꯡꯈ꯭ꯔꯤꯕ ꯂꯨꯄꯥ 1,775 ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯃꯥꯡꯗꯦꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯐꯪꯉꯒꯅ ꯂꯨꯄꯥ ꯀꯌꯥ ꯐꯪꯕ ꯌꯥꯕ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯉꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯆꯒꯦ ꯌꯦꯡꯉꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯃꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯖꯤꯠ ꯇꯧꯔꯝꯗꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯖꯔꯛꯀꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯦꯛꯖꯤꯠ ꯇꯧꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯌꯣꯟꯊꯣꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯔꯁ ꯀꯦꯟꯗꯜꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯅ ꯁꯔꯨꯛꯇ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯤ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯦꯟꯗꯜ ꯑꯉꯥꯡꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯉꯥꯡꯕ ꯑꯃꯨꯛ ꯊꯣꯛꯆꯜꯂꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯁꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯊꯨꯅ ꯑꯦꯛꯖꯤꯠ ꯇꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯇꯣꯡꯉꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 5,000ꯗꯒꯤ ꯂꯨꯄꯥ 7 ꯇꯥꯕꯅꯤ ꯁ꯭ꯇꯣꯛ ꯑꯍꯨꯝꯂꯛ ꯆꯪꯕ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯇꯣꯛ ꯁꯥꯟꯅꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯅꯤ ꯃꯁꯤꯁꯤ ꯂꯨꯄꯥ ꯀꯌꯥ ꯊꯥꯗꯕꯗ ꯂꯨꯄꯥ 4,900 ꯇꯣꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯨꯄꯥ 10,000 ꯊꯥꯗꯕꯅꯤ ꯂꯨꯄꯥ 10,000 ꯊꯥꯗꯔꯒ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯇꯣꯡꯕꯅꯤ ꯄꯥꯔꯁꯦꯟꯇꯦꯖꯇ ꯄꯥꯊꯣꯛꯎꯕ ꯇꯥꯔꯒꯗꯤ 25%ꯅꯤ ꯇꯣꯡꯉꯤꯕ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯎꯅꯔꯁꯤ